Lakle lakle Inspector Tayay 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 Ahan mamaktada Inspector Tayay tabiriba singbo James Hegruzamna Ikoknona Kurumjari Hauzi Lanthokjari Inspector Tayay Lising Amaga Marifu Tarasu Mia Mangi Haktang Urabasu Puthana Namagidama Inspector Tayay have a monodramasi Leptana Putukcharapada Hauji Lising Matakil Mia Punamana Hauji Pau to support Tobibana Nasi Sumai Papunamjari Sandok Charibuari Si Maming Naitom Tarabi Anishuba Saru Karigidamata Naitom Tarabi Haina Tolib Naitom Tarabi Dibia Mahaki Kadama Tokaram Siram Liba Kanana Mahaku Haliba Natraga Masama Tanta Caesariva Wari Simaka Tabisi Karino Nima Imagi wata as the carino, young can no payadico. Me shiva give me cup nothing is the Imagi wata dona, hex on grey grey haggard of no candy. Carino the whole, Maggie Batang, you know, draw. Imasi Karim to conjure the Torin. Lord, a cinema lady, a station of Hungsilo. Canano Side, oh, Carino, Yamba, see, swai the guinea go. I burro. I would the swidation at day. Ah, Macawai de Nida. Ainabu Kari Kangdurimo, Yamasu, Sigima Pumsi, Barada Lebiba. I should see the gear Tabak Chatpanida. Yum de Lakudu Lapien, see the later Tabakarga Satpewani. Sidaga Siri Nupi, the Masak Pong, my dear, Kabokabu Kongum, the Dowigo. Adubu, Wagang de Onsinaraga Sanade, Tabak to Sangdam Nina, I should see Maso Sile, Una deda. Carino, I see Ayuxi, the Mayam Onsinaraga Siri, and a tower later Mizinin. A Kangdeda. Yama, Maming Podi Kangdabro. Maming Podi Carino, Mayamna Highway, Dibiaco, Hebragaino. Adu Kaltung in the Kango. Adu Yama, Numidang the Mapums the Migalaki, Aduga, Satkiba Gadi, Yama Ubi Odro. Cry, the old in the Tabakwana Suraga, I decano Shil Gorogro, and a Kok Tungra. I in Imutum later Kana Udurim. Yama, Mapani Pantolo, the Mi Satkiba, Kokiba, Aduga, Yamana Tabak Tabakanda, Mapums the Mia Topalakwa. Cry, why they know that? Mina. Sidi Carino Mad embroidery Tawi Hadane. Adu me at Taishu Numidang Weresu, Nungdin Weresu, I know that the Migi Ming Actanida. Pretty high don't know Kangdeda. Lai missing to the Tabak Satter and when the Kangdeda. Yama, Adu the Singnabu Kutpate, Kangdeda. I know Kanabu Kangdan High Rudin. Hajiluraga Kari, I am a policeman, Wang Pong on the Kuchin Chena lady. Ngamoida Tabagam Chili Day. What are we at? I Tabak Matanga Muxa Kado. Asai Shaluki, Yamba, Carino, Madi Carino, I know alone, she's mine at tables, mine a maso, Lone Chicarino Cara table Malini. Hatobalam the Guinea, Macaron the Guinea. As Carino Netaurisivo, see the lady missing, so Matan, Wahan Kidra Taurisivo. Raul, sir, go away, sir. I go, son of Novatos, sir. Carino, sir, CCTV at the high to this, amateur English, sir. CCTV Conings. Mark him approved with Hanunarga. What do you say, son of a guitar for the woman? Son of a dog. Furniture, Screeno Kangdin. So I'm the Ramo Teraga Carino. Mapuro, even a more Durizala. Gamay, tinkering, son of a dog. Furniture, Sados, Haduga. Postmortem, sir. My forensic him to Slani, sir. Okay, forensic him laga. Aduga. Postmortem Torga Karilega have the Suyan of dogs. Aduga, Yama. Sir. How's the I don't know, Pibi dress as I could show them Sasaruki. Aduga, I say Makari Legabado, I could come to Monarchy. Aduga Yama. I don't listen to Piga Topacari Todowato, Magan Wanadaba, Kanatinaba. Aduga Maga Quading and nothing of amusing. Madusu, I could Karakang Park. Funny. I, Luinama Isaac. Aduga, Mani Yaribuduka. Aduga Mapamasi Akupa Maroniqui. I'm on a lag, I quick. Wang Pongba, I could show them the Tozak. How's it? I don't have it with some Haribamaki ex husband. Masigi address to Kusan and Abatozari. Funny, sir. Aduga Santos, sir. Sigi, like he drew the big number say. Number C called details record I am looking to. Aduga. Some day Harry Missy called Torombra. The minister Kanakana Lokisanoki. Rajenda Popico. Aduga. Karayan service provider the Kangan bonus. Sir, medium general from in the location get the credit Wadoma Ledu. Sir. Anyway, Mapamas the location of given number Punamak Tangai Federability Batavani. Maduga Matunga Koi, Mapam CCTV labor have 2 youngs. A hundred Mapura women after son of dogs. Furniture, Gamay, sir. Town of a Furniture, Toros, Punisher.
ꯅꯨꯡꯉꯥꯏꯕꯗ ꯁꯤꯔꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯗꯅꯦ ꯑꯩꯗ ꯁꯤꯈ꯭ꯔꯒ ꯐꯒꯗꯕꯅꯤ ꯑꯩ ꯀꯔꯤꯅꯨꯡꯒꯤꯅꯣꯕ ꯑꯩꯅ ꯌꯨꯝ ꯄꯥꯟꯗꯅ ꯑꯁ ꯆꯕꯦꯡ ꯉꯥꯡꯉꯤ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯨꯁꯨꯅꯦ ꯀꯩꯅꯣ ꯅꯣꯡꯉꯥꯟꯅ ꯅꯨꯃꯤꯠ ꯇꯥꯐꯧꯁꯤꯕꯨ ꯑꯗꯨꯝ ꯆꯕꯦꯡꯅ ꯉꯥꯡꯉꯒ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯏꯁꯧ ꯂꯥꯡꯕꯗ ꯌꯥꯝ ꯇꯥꯅꯤꯡꯗꯦꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯈꯔ ꯅꯨꯄꯤ ꯃꯥꯟꯅ ꯂꯩꯌꯨꯅꯦ ꯀꯩꯅꯣ ꯅꯣꯡꯉꯥꯟꯅ ꯅꯨꯃꯤꯠ ꯇꯥ ꯏꯁꯧꯗ ꯂꯥꯡ ꯀꯅꯥꯅꯕꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯅꯦꯅ ꯇꯧꯔꯤꯅꯣꯅꯦ ꯏꯔꯥꯡ ꯑꯁꯤ ꯂꯩꯕꯩ ꯅꯠꯇ꯭ꯔꯅꯦ ꯅꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯣ ꯅꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ꯭ꯔꯅꯦ ꯁꯦꯟ ꯊꯣꯛꯇꯕ ꯍꯥꯏꯁꯦ ꯁꯦꯟ ꯊꯣꯛꯏꯉꯩꯗꯅ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕ ꯇꯥꯃꯣ ꯏꯌꯥꯝꯕ ꯁꯦꯟ ꯊꯣꯛꯇꯗꯤ ꯀꯅꯥꯝ ꯅꯨꯡꯁꯤꯕꯤꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤꯅꯐꯥꯎ ꯅꯨꯡꯁꯤꯗꯦ ꯀꯩ ꯀꯥꯟꯗꯕ ꯍꯥꯏꯅꯤ ꯊꯣꯛꯃꯣ ꯁꯤꯗꯩꯗ ꯅꯣꯏꯅ ꯈꯔ ꯏꯃꯨꯡꯁꯦ ꯁꯨ ꯅꯣꯝꯗꯅ ꯃꯤꯉꯣꯟꯗ ꯈꯔ ꯍꯪꯗꯅ ꯄꯨꯗꯅ ꯂꯪꯗꯅ ꯈꯔ ꯄꯤꯖꯩ ꯄꯤꯊꯩꯅ ꯋꯥ ꯈꯨꯗꯤꯡꯒꯤꯅꯦ ꯑꯩ ꯁꯥꯎꯒꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩ ꯁꯥꯎꯒꯅꯤ ꯀꯩ ꯀꯥꯟꯗꯕ ꯊꯣꯛꯃꯣ ꯑꯩꯅ ꯏꯁꯧ ꯂꯥꯡꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯒ ꯑꯩ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯕ ꯑꯩ ꯏꯄꯥꯝꯗ ꯆꯠꯆꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯇꯁꯦ ꯄꯉꯥꯡ ꯉꯥꯡꯉꯦ ꯃꯤ ꯉꯥꯡꯁꯤ ꯀꯩꯅꯣ ꯈꯪꯗꯦ 이뭉시드네 타바 크라 소르가네 셀도 크라 단실레디네 이석실 랑나로이도 사닝아이 타닝아이는 머로나 말레이티바 솜드나 카리노 유타부기 센 크라 피우 이마나바가 본도리가 아두 떠도리가 다 떠도리가 아유 안간마디가 호갈라가네 아이쇼 떠바 야바디 떠보네바 나티 팅나 호갈라니 마두드기 셀 크라 파이르가 토크라니 삭사보 샤다보이 떠르니 나마이도스 이뽕뽕 칼레 누미당 와람 핵 오이바가네 미 아마가 모 뿔루니 아마가 모 뿔루니 카리노 우라우 타라우던 마스 누미당나 쌍랑리바 보트기네네 나마나바 카르가 마리게 나루런 나마나바 마리게 나바둥 감들가네 한절라가네 잉원데 서울랑바 잉원데 아칸 마사바 인상 하우터가네 요 팔랑스 따이리비 인상 모 주모 얌 쳔고 아마무 파이렐랑 아마무 파이렐랑 나티 이로레드나 강소이 통우 야드나 남랑니 강소이 통에드나 이로루 야드나 남랑 팔랑스 수리비 인상 마텔 모 얌 쳔고 아이디 와이 때부터 숭감들이 시래기 따이라로이 하이드나네 따이드라바니 수리비 인상 모 주모 얌 쳔고 아데타이 낭지 아두기도 또 와라고 아이 너원이 서울랑나 까라랑도노네 미 누피앙 음당나 빌레이지 아이나 낭우야 브로 너원 낭도 까라랑도노네 순니 아이 순니 농시비 타자닝데 아이네 까리부터 타자닝데 라이복 파이데고 라이복 파이 마시 뿌노막시 탱나다든 아이고한테 로이나 탱나나버기다막다 아이 마탁다 라이리베 소시나 실락리바니네 마시다 실락든 와자바 타반 아이네네 미기 누가이바 뽐노막도 아이네 몬키반 뽐노막도 로이나 나토가 잣크라바니나 마학티 파그레 아이네 보고 하우리세 어이 까라는 와티 와용강이도 까라는 와티 와용강이도 헤이 빨라거노 아이노 비 빨라거노 마 아이 굿도 마 시롱무담네 마 에이 맞아 얌나 잉나 맹나 막 얌나 파바사바 마삭 마토sang 콘민 아이 멍아이렌 떠르거네 아이 멍원 타자를 탐바 ngahalega pepepe ngahalega pepepe kerolega ngang nahajing ke tama sida ngahalega ha whatsapp te kari mu thane adi facebook te kai tora tek torga ai mit jam namne ai mit jam nama ado macha kedo par ne mai masak tu yening de ma do yening da ai nang thigen thiri ai nang pam na ai thigen thiri aingonda di minam bi bane aingonda pakhang charaga aibu khangnaре ataka selsi haiduna lakku matamdana yumasidana nupi leiba oram ataka madudagi man waruduna chatkre aina da sata aduna lehore asyare suni nang wati wari amdi ya saga ngai haugrama kana da wajing do kai do ge nang adu wari jing do saraga nang honda lanthum henga kadoriro ndate nang na mata sari ba imungi sentom laitabu ya wana na adu da kari ko kadori ge oi madu palakano ya jine ma leingi matamda kayo le kai na ha si leimi myam se mamiche maku do na safu mu lawri ge mina phajai har ga ma harawi ma phajai har ga ayukta photo amatang trek sak thongam dai photo amatang trek saksa tokpagi photo amatang trek kuire photo thagattaba trek lohongba chalamdai gi photo amatang trek adu tawna bro
मा लेसाबी मचारो नते मा लेसाबी मचारो मा थागे यारगना आइगे WhatsApp तो मा मोय तामो आई फजबरे ngो ट्रैक थागदो मोय तामो आई लुहोंग मुचलोगे ट्रैक थागदो मा दु थादे मा आई फजब पुनमक तो लेकाय मे आमी सिन थुंग लो येंगन मे मरम कइनो आई मालो जु माई फजब जिंग तो करो लेकाय खुनजिंग ने येंगन न बगिरो नय ओय आई ने याद बने ने नंग कइ मा पलै मरम कइनो नुपी के फजब आई दे चेक्सल नुपी की फजब दे हेन मने याम चेक्सल लेंगे नुपी की फजब दे हेन मगुल लेबने सुम कोमथोरागा सुम लाइथोरा दि नुपी की फजब दि कनाब तो न थवैरोय मोआनो छु थवैरोय माबु नुंगसि मीनो छु थवैरोय नुपी दि चेक्सन न लेरिंगे नुपी की फजब सु मेन मने सुम लाइथो नुपी याम होंग दि मीन नुपी ममल लेतमनि न आई नंग वाथि वै मा पले मम कइनो हा नंग आई खोदौ जावलगनि हाइरुरगा सि आइदि पुंपेन पेले आइदि नि मफम सिते लेरुबगे आइदि पुंपेन पेले इमुंगनसु साखैनसु आइबुदि इनथोपिरे मिगी मचा मोहा लेरबा नुपादि युम पाले हाइदुना चंगनद्रेदना ngasi fawba natuna kanama tani yengdre ai kari nungino haibudi gyoreba adu nungsiba kawi nei da pam degi nonda kai miengak ta jokoi hinge dum sai geno ai ti yengak ti lanji loijino ai gari chalega ne ai sen dama ai ta dongni matam khara di yana khara sinna bewani ai kunsi sin natrne nang ngambana nang namu pangthokani ai ngambana ai namu pangthokani ai ngasi ngaurje ai ngauri ai ngauri puno maksing ase mase mata sari puno maksing kok na bagi damak tani ne sene nang warau nu ke do matam khara khaki wani hojik lan tori ni ke do ge lani ne ai ngang se tangai ne election ha jidei dengo election kana bade phunara ko mayam to ko mayam jo ai mai sangadan election da man hojik boche hojik pai bulengak sin kar damne लेबाक थसे लेतुम धाब चमाने लेबाक तो लेतुम धादि पान दि गइनो मा हायने उक्रोंग होबद लेतुम धाबनिम दाहायो मा दुदि हायदेने आइ जो सक्ता दे नुसिदने येत पनिदा है नोइ सुंगा कारोय नोइ सुंगा कादो नोइ दो अफाउ जानो सिनिदा मा हायदो लिंबा इन गोदन तोरक वानिदा नंग बोछि नंग कार नंग गइदो वेंगो गा मा थ इंगो इनरगा तोरक वानि ai yam kanna ima phu yamne ado hoten chang bil man pi gi du ko mai pe sa kha sa dei wa ngang ning de to wa ni puno ma khangim ne koi loi khangim ne puno ma je kayo kai do wi ngo se ai lan je lo ga ne ai no muk tan khalak pe adu ma tung de ko ma na pi je gi ba to gi me am puno mo gi ai loi mo on de laman sing ne ai loi laman sing ne ai ne yare topic no करीमा तो थोपिरनो करीमा तो याउबिरनो बोट के छने वा म त ngangun yam lurabani hoji election season ne hoji yamna luba haibo bune yam lurabani ekhone topam thokpodo adum tawra lore as khadai de topam thokpo tawdoi non he chane ei na election tha da badana nangi election nang na vote nam durido nangi mahut tu tha da biram rakangri vote ta da ringa khalu no hey babong khara da dina election sab vote loi tha da me ga ne ko ming yorom drega ta ude ni ai ki mahut tha da me ga na bidan sabha gi vote ta ude di vote pung ohum kai mari de loi to bu paisa phangdri na pung ohum khai bo paisa ngai na bo ada kisi di vote chi vota amni ne khangabra vota amni ne kai no police gari lai kai no sina ngarang khana ru budigi sankar na thajal lai jalo ai khang de ne de komalo kaur gam teo kana lai bino akhoi police lai ye mapa na mo to thok piro yo ma se bo me le bi bro sir kari tapi ga da ba sibu samjai yum mani samjai ki ai ma gi loina bini adudi mama sa budi le ada yu ngauri kri no ne hai re jibo bot maya gi be sa pha nga ja lo yu ga ngau da ko tra kri no preng tureng kri no ne yu sida su yu tha ga lai bro ha re jibo amuta ko to piro wari mu da sana zaki
Sir, yaragadi aingonda haibiba yagadra. Madi wang ngangnabada maning mamang samna dong madri. Kaisu tawra. Aikoi karigumba khara khangina dawal. Phani sir. Kara police ke yain. Ha. Ke. Oi, Sankarna thare hairo. Karigino khangdi maramdo hayu yadi. Amukta tholo hari. Thogeze. Kai ai. Sir. Good morning, sir. Good morning. Maya kurum jari ma. Kari taupi ke daba. Hai. Pajale. Ngokshana gano. Sorry, sir. Naha. Divya khangba. Divya di mata mama gi na hakilo nabi. Oh. Made khange. Adu sir. Ai gi mari lena de made. Ai maga kai mari lena de sir. Moi mung gi sir. Thabirak bu oiraba sir. Oi. ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯈꯨꯝꯃꯨꯅꯦ ꯅꯪ ꯗꯤꯕꯤꯌꯥ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯁꯔ ꯑꯩꯒꯤ ꯃꯇꯝ ꯑꯃꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨ ꯃꯥ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯀꯔꯤꯒꯤ ꯊꯥꯗꯣꯛ ꯆꯠꯂꯤꯕ ꯃꯥ ꯌꯨꯝꯁꯤꯗ ꯑꯩꯅ ꯃꯥꯒ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯂꯩꯕꯤ ꯃꯇꯝ ꯑꯁꯤꯗ ꯃꯧꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯂꯩꯕꯤ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥꯁꯤꯅꯤ ꯀꯪꯂꯩꯄꯥꯛꯁꯤ ꯂꯩꯕ ꯆꯅꯨꯔꯥ ꯀꯌꯥ ꯆꯦꯟꯗꯅꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯄ ꯃꯥꯒ ꯑꯩ ꯂꯩꯃꯤꯟꯅꯕꯗ ꯋꯥꯈꯜ ꯃꯣꯠ ꯆꯥꯅꯔꯛꯇꯦ ꯑꯩꯕꯨ ꯃꯄꯨꯔꯣꯏꯕꯅꯦ ꯍꯥꯏꯕꯒꯤ ꯃꯤꯡꯗꯃꯛ ꯂꯩꯔꯒ ꯏꯔꯥꯡ ꯐꯔꯥꯡ ꯇꯥꯗꯅ ꯃꯣꯕꯥꯏꯜ ꯑꯃ ꯄꯥꯏꯔꯒ ꯑꯃꯗ ꯑꯃꯨꯛ ꯏꯁꯩ ꯁꯛ ꯑꯃꯗ ꯑꯃꯨꯛ ꯇꯤꯛꯇꯣꯛ ꯈꯔ ꯇꯧ ꯔꯤꯜ ꯈꯔ ꯁꯦꯝ ꯐꯣꯇꯣ ꯈꯔ ꯊꯥꯒꯠ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡ ꯃꯦꯁꯦꯖ ꯈꯔ ꯊꯥꯅ ꯑꯃꯒ ꯑꯁ ꯃꯦꯟ ꯃꯥꯟ ꯇꯥꯕꯖꯥꯠꯅꯠꯇꯦꯗ ꯁꯔ ꯑꯩ ꯃꯥ ꯑꯗꯨ ꯑꯁ ꯑꯩ ꯄꯥꯝꯗꯅ ꯑꯩ ꯀꯣꯟꯅ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯁꯔ ꯁꯤ ꯂꯩ ꯑꯩ ꯂꯣꯏꯅꯕꯤꯅꯤ ꯁꯤ ꯃꯃꯤꯡ ꯁꯨꯅꯤ ꯁꯔ ꯑꯩ ꯑꯗꯨꯗꯩ ꯃꯥ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯥ ꯑꯩꯒ ꯑꯗꯨꯝ ꯂꯣꯏꯅꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯋꯥ ꯑꯃꯨꯛ ꯉꯥꯡꯅꯗ꯭ꯔꯦ ꯃꯥꯒ ꯑꯩꯒ ꯀꯩꯃꯨꯛ ꯊꯦꯡꯅꯗ꯭ꯔꯦ ꯁꯔ ꯑꯗꯨꯗꯤ ꯅꯍꯥꯛ ꯉꯔꯥꯡ ꯀꯗꯥꯏ ꯆꯠꯄ ꯁꯔ ꯑꯩ ꯉꯔꯥꯡ ꯁꯪꯀꯔ ꯍꯣꯏꯒ ꯑꯩ ꯄꯥꯔꯒ ꯁꯔ ꯑꯩ ꯉꯔꯥꯡ ꯄꯥꯔꯇꯤ ꯑꯃ ꯇꯧꯖꯩ ꯑꯗꯨꯒ ꯁꯔ ꯑꯩ ꯀꯔꯤ ꯁꯔ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯍꯥꯛ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯤ ꯁꯔ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯁꯨꯅꯤ ꯈꯪꯕꯅꯤ ꯁꯨꯅꯤ ꯁꯔ ꯍꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯆꯨꯝꯕꯅꯤ ꯁꯔ ꯉꯔꯥꯡꯗꯤ ꯁꯪꯀꯔ ꯍꯥꯏꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯣꯏ ꯄꯨꯟꯅ ꯕꯦꯟꯗꯔꯗ ꯐꯝꯃꯤꯟꯅ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯕꯤꯜꯁꯨ ꯁꯪꯀꯔꯅ ꯄꯨꯊꯣꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯚꯣꯠꯀꯤ ꯃꯔꯩ ꯌꯦꯠꯅꯩꯅ ꯈꯟꯅꯒꯦ ꯇꯧꯋꯦꯅꯁꯨ ꯇꯧꯏ ꯍꯜꯂꯛꯑꯒ ꯌꯨꯝꯗ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯗꯅ ꯍꯧꯖꯤꯛꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯁꯔ ꯃꯥꯗꯤ ꯀꯩꯁꯨ ꯆꯠꯊꯣꯛꯄꯗꯤ ꯂꯩꯇꯦ ꯁꯔ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯁꯔ ꯗꯤꯕꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯃꯗꯨ ꯁꯤꯅꯤ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯩ ꯁꯤꯅꯤ ꯃꯥꯗꯣ ꯃꯥ ꯁꯤꯕ ꯃꯔꯝꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯩ ꯈꯪꯉꯦ ꯃꯥ ꯁꯤꯕ ꯃꯔꯝꯗꯣ ꯑꯩ ꯈꯪꯉꯦ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯅꯪ ꯈꯪꯉꯦ ꯍꯥꯏꯗꯨꯕꯣ ꯀꯩꯅꯣ ꯀꯔꯤ ꯀꯥꯏꯒꯦ ꯃꯥ ꯁꯤꯕ ꯃꯔꯝ ꯈꯪꯉꯦ ꯃꯗꯣ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯤ ꯅꯠꯇꯦꯗꯣ ꯃꯥ ꯃꯤꯅ ꯍꯥꯠꯄ ꯁꯣꯏꯔꯕꯅꯤꯗꯣ ꯃꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯕꯗꯣ ꯑꯩꯁꯨ ꯃꯥ ꯍꯥꯠꯀꯦ ꯈꯟꯕꯅꯤ ꯑꯩ ꯍꯥꯠꯀꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯍꯧꯗꯕꯅꯤ ꯃꯥ ꯅꯍꯥꯛꯅ ꯍꯥꯠꯀꯦ ꯈꯟꯕꯗꯨ ꯃꯍꯥꯛꯅ ꯇꯣꯉꯥꯟꯅ ꯀꯥ ꯚꯔꯥꯗ ꯂꯩꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯆꯠꯂꯒ ꯅꯍꯥꯛꯅ ꯉꯔꯥꯡ ꯍꯥꯠꯂꯤ ꯑꯗꯨꯒ ꯅꯪꯅ ꯁꯪꯀꯔꯒ ꯄꯨꯜꯂꯤ ꯍꯥꯏꯖꯤꯟꯅꯗꯅ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯁꯤꯔꯥ ꯅꯠꯇꯦ ꯁꯔ ꯑꯔꯥꯟꯕꯅꯤ ꯁꯔ ꯊꯥꯖꯗ꯭ꯔꯒ ꯁꯔ ꯁꯪꯀꯔꯒꯤ ꯅꯝꯕꯔ ꯌꯥꯎꯏ ꯁꯔ ꯁꯪꯀꯔꯒꯤ ꯅꯝꯕꯔ ꯄꯤꯖꯔꯛꯀꯦ ꯁꯟꯇꯣꯁ ꯁꯔ ꯁꯨꯅꯤ ꯍꯥꯏꯕꯤꯌꯨ ꯁꯔ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯁꯤ ꯉꯔꯥꯡ ꯁꯪꯀꯔꯒ ꯄꯥꯏ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯦꯅ ꯈꯟꯒꯦ ꯁꯔ ꯊꯣꯡꯒꯥꯟꯗ ꯆꯪꯉꯛꯄꯗ ꯁꯪꯀꯔ ꯈꯣꯏ ꯃꯈꯣꯏ ꯒꯥꯔꯤꯅ ꯊꯣꯡꯒꯥꯟꯐꯥꯎ ꯊꯤꯜꯂꯛꯑꯝꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯊꯣꯡꯒꯥꯟꯗꯒꯤ ꯂꯥꯎꯔꯒ ꯁꯪꯀꯔꯒ ꯈꯟꯅꯔꯛꯄ ꯃꯔꯩ ꯌꯦꯠꯅꯕꯗꯨ ꯑꯩꯉꯣꯟꯗ ꯇꯝꯕ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯁꯔ ꯁꯪꯀꯔ ꯈꯣꯏꯒ ꯂꯥꯛꯑꯦ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯃꯦ ꯁꯔ ꯄꯨꯡ ꯀꯌꯥꯃꯨꯛꯇꯤ ꯇꯥꯔꯕ ꯁꯔ ꯄꯨꯡ 9:30 ꯑꯗꯨꯋꯥꯏꯃꯨꯛꯇꯤ ꯇꯥꯔꯦ ꯑꯦꯅꯤꯋꯦ ꯑꯗꯣꯝꯒꯤ ꯅꯝꯕꯔ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯅꯝꯕꯔꯁꯨ ꯄꯨꯟꯅ ꯁꯟꯇꯣꯁ ꯐꯅꯤ ꯁꯔ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯗꯤꯕꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯣꯟꯗ ꯑꯣꯏꯔꯕꯁꯨ ꯈꯟꯅ ꯆꯩꯅꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯄꯥꯎ ꯇꯝꯕꯗ ꯗꯤꯕꯤꯌꯥꯒꯤ ꯃꯔꯝꯗ ꯁꯔ ꯃꯥꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯗꯤꯕꯤꯌꯥꯗ ꯍꯥꯏꯐꯦꯠ ꯄꯜꯂꯨꯕꯅꯤ ꯀꯔꯝꯕ ꯃꯇꯥꯡꯗ ꯁꯔ ꯌꯨꯝ ꯑꯁꯤꯗ ꯁꯦꯜ ꯊꯣꯛꯇꯕ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯕ ꯍꯟꯗꯛꯀꯤ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯃꯥꯅ ꯈꯔ ꯒꯥꯔꯤ ꯆꯠꯆꯕꯗꯨꯁꯨ ꯁꯦꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯏꯃꯨꯡ ꯑꯁꯤ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯗꯁꯥ ꯇꯥꯍꯧꯔꯦ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯗꯤ ꯃꯍꯥꯛ ꯄꯨꯝꯅꯃꯛꯁꯤ ꯃꯉꯣꯟꯗ ꯇꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯇꯤ ꯗꯁꯥꯗꯨ ꯀꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯐꯦꯠ ꯄꯜꯂꯨꯕꯗ
ꯃꯗꯨꯗꯒꯤ ꯃꯔꯤ ꯃꯍꯥꯛ ꯄꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯦꯛ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯨꯕꯒ ꯃꯥꯒꯤ ꯑꯁꯥꯎꯕꯤ ꯑꯣꯜꯂꯤ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯁꯦꯜꯒ ꯊꯣꯛꯇꯅ ꯂꯩꯔꯦ ꯃꯥꯅ ꯌꯨ ꯉꯥꯎꯗꯨꯅꯒ ꯂꯩꯕꯒ ꯁꯨꯝ ꯁꯥꯎꯅꯤꯡꯕꯗꯒꯤ ꯑꯩꯁꯨ ꯃꯥꯕꯨ ꯍꯥꯏꯐꯦꯠ ꯄꯜꯂꯨꯕꯗꯨꯗꯒꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯗꯤ ꯑꯣ ꯃꯥꯅ ꯁꯥꯎꯕꯁꯤꯒꯤ ꯃꯔꯝꯁꯤ ꯁꯥꯎꯕꯒꯤ ꯃꯔꯝꯗꯤ ꯑꯩ ꯇꯁꯦꯡꯅꯗꯤ ꯈꯪꯗꯦ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯈꯤꯕꯁꯨ ꯑꯩꯗꯤ ꯃꯍꯥꯛ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯇꯁꯦꯡꯅ ꯃꯥꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯄꯥꯈꯪ ꯁꯥꯔꯒ ꯃꯥꯁꯨ ꯒꯥꯔꯤ ꯂꯥꯛꯄꯗꯒꯤ ꯑꯩꯒ ꯈꯪꯅꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯁꯨꯝ ꯈꯪꯅꯔꯝꯕꯗꯨꯗꯒꯤ ꯃꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯨꯝ ꯄꯥꯟꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯕꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯅ ꯑꯩꯕꯨ ꯂꯣꯏꯅ ꯏꯟꯊꯣꯛꯄꯤꯔꯦ ꯌꯨꯝꯗꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯟꯅ ꯇꯨꯡꯅ ꯀꯔꯤꯃꯠꯇ ꯌꯦꯡꯗ꯭ꯔꯦ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯦꯜꯁꯨ ꯊꯣꯛꯇꯕ ꯆꯥꯅ ꯊꯛꯅꯕꯒ ꯂꯩꯇꯕ ꯃꯥꯅ ꯌꯨ ꯉꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯅꯣꯡꯉꯥꯟꯅꯒꯤ ꯅꯨꯃꯤꯠꯇꯥꯎ ꯐꯥꯎꯕ ꯉꯨꯔꯨꯡ ꯉꯪꯗꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯒ ꯁꯥꯔ ꯗꯤꯕ꯭ꯌꯥꯒꯤ ꯃꯔꯝꯗꯗꯤ ꯅꯣꯡꯃꯇ ꯃꯍꯥꯛ ꯑꯩꯉꯣꯟꯗꯁꯨ ꯄꯜꯂꯛꯇꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯕ ꯂꯩꯇꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯒꯤ ꯗꯤꯕ꯭ꯌꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯠꯄꯖꯥꯠꯂꯥ ꯗꯤꯕ꯭ꯌꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯥꯁꯨ ꯈꯪꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯁꯥꯔ ꯗꯤꯕ꯭ꯌꯥꯅ ꯂꯩꯇ꯭ꯔꯤꯁꯤꯕꯨ ꯌꯨꯝꯗꯔ ꯑꯗꯨꯒ ꯀꯔꯝꯕ ꯃꯐꯝꯗ ꯃꯥꯅ ꯂꯩꯇ꯭ꯔꯤꯁꯤ ꯃꯍꯥꯛ ꯀꯥ ꯚꯔꯥ ꯑꯃꯗ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯣꯏꯗꯔꯤ ꯇꯧꯕꯅꯤ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯃꯗꯁꯨ ꯑꯦꯝꯕꯣꯏꯗꯔꯤ ꯌꯥꯎꯔꯒ ꯑꯦꯝꯕꯣꯏꯗꯔꯤ ꯇꯝꯅꯤꯡꯕ ꯑꯉꯥꯡꯁꯤꯡꯗ ꯑꯦꯝꯕꯣꯏꯗꯔꯤ ꯇꯥꯏ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯀꯔꯤꯃꯠꯇ ꯈꯪꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯍꯥꯛ ꯃꯉꯛꯁꯝꯗ ꯐꯤ ꯑꯃ ꯂꯥꯛꯁꯤꯜꯂꯒ ꯃꯍꯥꯛ ꯁꯤꯗꯨꯅ ꯂꯩꯔꯝꯃꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯀꯅꯥꯅ ꯃꯥꯕꯨ ꯑꯗꯨꯅꯤ ꯃꯤꯌꯥꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯁꯥꯔ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕ ꯃꯤꯅ ꯐꯅ ꯀꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯕꯁꯨ ꯃꯤ ꯍꯥꯠꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯁꯤ ꯗꯤꯕ꯭ꯌꯥꯒꯤ ꯃꯤꯁꯤ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯣꯏꯕꯒ ꯁꯨꯅꯤ ꯇꯝꯕ ꯉꯝꯗꯦ ꯀꯅꯥꯅ ꯈꯪꯒꯅꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯃꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯂꯣꯝ ꯊꯝꯅꯗꯨꯅ ꯂꯩꯕꯗꯒꯤ ꯅꯍꯥꯛ ꯈꯪꯗꯅ ꯃꯈꯣꯏꯅꯤ ꯎꯅꯔꯝꯃꯦꯅ ꯈꯜꯂꯣ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯀꯅꯥꯅ ꯈꯪꯒꯅꯤ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯩꯅꯔꯝꯂꯤꯕꯅꯤ ꯅꯍꯥꯛ ꯈꯪꯗꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯎꯅꯔꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯑꯗꯨꯒ ꯀꯩꯅꯣ ꯁꯥꯔ ꯑꯩꯗꯤ ꯃꯥꯒ ꯎꯅꯕꯒꯤ ꯃꯇꯥꯡꯁꯨ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯒ ꯎꯅꯒꯗꯧꯕꯒꯤ ꯃꯔꯝꯁꯨ ꯁꯥꯔ ꯑꯩ ꯃꯥ ꯎꯅꯔꯗꯤ ꯁꯥꯔ ꯑꯩ ꯃꯥꯕꯨ ꯇꯁꯦꯡꯅ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯍꯥꯠꯁꯨ ꯍꯥꯠꯅꯤꯡꯒꯅꯤ ꯁꯥꯔ ꯑꯩ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯅꯤꯡꯒꯅꯤ ꯀꯔꯤ ꯍꯥꯏꯕ ꯁꯥꯔ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯗꯤ ꯃꯥ ꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯜꯂꯒ ꯃꯥꯅ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯈꯤꯕꯅꯦ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯤ ꯑꯩ ꯊꯤꯕꯒꯤ ꯈꯣꯡꯊꯥꯡꯁꯦ ꯑꯩꯅ ꯆꯠꯊꯔꯛꯈꯤꯕꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯍꯥꯠꯅꯤꯡꯕ ꯐꯥꯎꯔꯤꯕꯗꯨꯅꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯟꯕ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯉꯨ ꯃꯤ ꯍꯥꯠꯄꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯅꯍꯥꯛ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯀꯔꯤꯁꯨ ꯆꯦꯟꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯉꯨ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯗꯤꯕ꯭ꯌꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯨꯀꯠꯆꯩ ꯍꯪꯒꯣꯏ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗ ꯅꯪꯅ ꯍꯥꯠꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯗꯨꯒ ꯁꯨꯅꯤ ꯑꯁꯦꯡꯕ ꯆꯨꯝꯕꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯁꯨ ꯀꯩꯗꯧꯉꯩꯗꯤ ꯌꯥꯔꯣꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯗꯤꯕ꯭ꯌꯥ ꯃꯍꯥꯛ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯃꯥꯅ ꯐꯅ ꯂꯥꯟꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯄꯒꯤ ꯍꯛꯇꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯂꯩꯇꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤ ꯍꯤꯡꯖꯅꯅꯕꯒꯤꯗꯃꯛ ꯑꯦꯝꯕꯣꯏꯗꯔꯤ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛ ꯃꯄꯥꯝꯗꯁꯨ ꯃꯍꯥꯛ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯚꯔꯥꯗ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡꯅ ꯍꯥꯏꯔꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯀꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧ ꯑꯗꯨꯒ ꯃꯁꯤ ꯃꯇꯪꯗꯤ ꯈꯪꯕꯤꯌꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏ ꯐꯗꯅ ꯀꯧꯔꯛꯄ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯁꯟꯗ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯎꯂꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯕ ꯀꯦꯁ ꯑꯁꯤꯗ ꯑꯗꯣꯝꯕꯨ ꯆꯦꯟꯅꯅꯕꯒꯤ ꯑꯆꯧꯕ ꯍꯦꯟꯅ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯛ ꯀꯥꯎꯒꯅꯨ ꯁꯥꯔ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯁꯥꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯒꯥꯃꯩ ꯁꯥꯔ ꯆꯠꯅꯕ ꯇꯧ ꯁꯟꯇꯣꯁ ꯂꯥꯛꯑꯣ ꯐꯅꯤ ꯁꯥꯔ ꯅꯝꯕꯔꯗꯣ ꯂꯣꯏꯅ ꯄꯥꯏꯔꯕ ꯄꯥꯏꯖꯔꯦ ꯁꯥꯔ ꯀꯩꯅꯣ ꯃꯣꯏꯅ ꯑꯩꯅ
दिव्या हालिसिने आइदि दिव्या हाते सर आइदि दिव्या हाते कहीं तौरीदुबो कहीं लाउलादु आइदि दिव्या हातेने आइना दिव्या हाते हैबा नंग होजिगा थाइदुदि मा उरबदि हानिंगनेना नंग हारिबदि आई उरदि इना हाटकनी मा एक उबदने आइना दि मा हाटकने बाई अदो होजिकति लेत्रे सिरबने करिनो नंग हाइदुबो सेरांगा तोरांगा पंगांग नांगिदु करिनोबा आइने मागा थेंना तारि कगुमा आई माबो सोइना हानिंगने माबो आइने सोइना इना हानिंगने ने आइना हाइने करिनो पंगांग तोर मी चटपा योगदंगारि कइनो लोइना तारनि लो चंगो 그레이노 저 누빠지 우라우 돌아오드는 빵레이들 해오르지고 서 그리 하게 되는 시고 서 가마이 용아우드기 더리 아생 뭐 좀어디 거리노 하이버 강트 상카라 해도 가나노 거리노 와리 와타이 사나버기 당하이 버더네 자도 서 상카가 동안 와리 사나버로 파니샤 아드가 아이코이 뭐코이 마붕도 수나바 아드가 마나 여러모도 관수 아이코이 짜나버덕시 아드가 마파마두데 레리버 CCTV 뭐코이네 레리버 마파마두 커버 토브라 하이버도 아무튼 용기시 सर मफम अदुदि बरादसु मी याम लैबनिने सर येंगबददि खरा वादौ माले सर गामै फाने यामनो वारबसु असेंग बसुमदि पुथोक्तबिया चनब तोक्सि फगनि सर हेगी चनुपिने कनादि करि लालुबगिनोने असुक्तिने माहक कादुद मोइ तामोना ngarang call tawbudo khutakta magi manakta chatpiramlabadi chumi magi manakta chatpiramlabadi adu mafam su khajik tang tamna khibane chalhautre pomna ma hauji khakta ningamaktreni yum masida leiragani haiduna laglamido nangani ngai sangdanaruktuna hekta khanaki maksu mina khajik tang ngangbada ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯦꯛꯇ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯣꯏ ꯇꯥꯃꯣ ꯑꯩꯅꯗꯤ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯈꯤꯕꯗꯤ ꯂꯩꯇꯦ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯑꯗꯨꯒ ꯑꯩꯁꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯒ ꯈꯔ ꯐꯍꯟꯅꯤꯡꯗꯨꯅ ꯑꯩꯅ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨꯅꯦ ꯃꯍꯥꯛꯇꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗꯅꯦ ꯃꯍꯥꯛ ꯑꯦꯝꯕꯣꯏꯗꯔꯤ ꯇꯧꯕꯒꯤ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯦ ꯏꯅꯝꯃꯒ ꯇꯥꯃꯣ ꯆꯧꯒꯤꯗ ꯄꯩꯁꯥ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯑꯔꯣꯏꯗꯅ ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯇꯥꯆꯧ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯂꯤꯕꯅꯤ ꯃꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯂꯣꯏꯅ ꯐꯥꯖꯜꯂꯛꯄꯒ इमुंग असिदा सेलनगा थोक्तबगा महागना मागी नुपाना नुपी पुसले हाइदुना इराई लाइना लाकपदो आइगी वाखंद नमदुना नुपा अदुगा खना चेनबा तोरगा माना ngamlaमुदना अदुना तना मागी नुपाना नुपी पुसले हाइदुना युम थादोमगा पुंची सुपगी काइनरमदौनी हाइदुना अखोइगी सिदा हेक्ता माना लाकपदुदा आइसु मरिन यावमंदी मीगी ममांगदा हाइदुना आइना खरा nganglुबा खक्तनी पुनमक खौख्रे अदुबने आइना मागा वारी सानाबा मतमदा नंगबु नुंगाइतबा नंगबु नुंगसिदबा वादि माना मता हाइरमथि अंगांगसिंग असिगी मनाक्ता महाक सोइदना लाकनी अखोइगी अबिनाव लोहंगदोरिबसे माना यामना नुंगसिना सोलकपनि ओइ तामो आइदि माबु यंगनाबगुम करिमता खनखिदबनि मोइ तामो यारे तोस हौख्रे पुनम महाकी वाहिद इमुंग असिदा इमा पाबुंग लेत्रबदा आई नतना मफम असिदा चंगफम लेते अदु महाक नोम सोइदना लाकनी महाक सेल खर खर फंग बहरे महाक मसागी एम्बॉयडरी मा मफम असिदा हांगलगा सेन थोक्तुना मा इमुंग असिदा मतेंग पांगनी हाइरमलिबन अमुखने युम पालरोय महाक अंगांग सिंगबु यंगसिंदुनु लेगनी हाइदुना मा अइंगोंद वारी सारमलिबनी अदुगा अइना नुमिदांग अदुदा कॉल तौबदा चटखिदबनी ओह इबुंगी बेमा नाक उन्थोंनो वाना सिरमगनी तको मंगक सम्मदुदा फीना कन्ना लाक्सिलगा महाकु कनाना करिगिदमुक्ता हातपु ओइरमगदोरिबनो नोमतसु माना अखोइदसु नुंगाइतबा वारी मता सारमदे हवाबा वारी मतसु सारमदे अदुगा पुलिसनदि महाकी हानगी मपुरोइबदु उनरुरे हाइदना कॉल तौरामि अतोपा कना कना नुंगाइनदबा खना चैनबा याउखिबगी हाइदुना हंगलाम अदुबु अइगी चनुपिदि कनामतगा खनबा लैथि
ꯀꯅꯥꯃꯠꯇꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯌꯥꯎꯔꯝꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪꯂꯦ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯀꯣꯏꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯁꯨ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯍꯪꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯆꯤꯡꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯏ ꯇꯥꯃꯣ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯗꯨꯗꯤ ꯈꯪꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯃꯔꯝ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯀꯔꯤꯗ ꯌꯦꯡꯉꯒ ꯀꯗꯥꯏꯗ ꯍꯪꯂꯒ ꯀꯅꯥꯗ ꯋꯥꯍꯪ ꯄꯥꯎꯍꯪꯂꯒ ꯑꯆꯨꯝꯕ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯁꯝꯖꯥꯏ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯎꯅꯔꯨꯔꯦ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯍꯧꯋꯦ ꯃꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯁꯝꯖꯥꯏ ꯍꯥꯏꯔꯤꯗꯨ ꯌꯨ ꯉꯥꯎꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗꯒ ꯂꯥꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯈꯪꯗꯦ ꯄꯨꯂꯤꯁꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯀꯔꯤ ꯊꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯌꯨꯝ ꯂꯩꯅ ꯂꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯔ ꯈꯨꯗꯣꯡ ꯆꯥꯗꯕꯒ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯊꯣꯛꯀꯅꯤ ꯈꯪꯍꯧꯗꯕꯅꯤꯅ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯅꯝꯗꯅ ꯑꯩꯅ ꯄꯨꯖꯔꯛꯂꯝꯒꯗꯕꯅꯤꯅꯦ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ ꯅꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯅꯕꯨꯡ ꯋꯥꯔꯧꯒꯅꯨ ꯑꯗꯨꯕꯨꯅꯦ ꯅꯪꯒꯤ ꯅꯊꯛꯇ ꯆꯠꯊꯈꯤꯕ ꯐꯠꯇꯕ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅ ꯐꯥꯗꯨꯅ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯐꯪꯕ ꯑꯣꯏꯁꯅꯨꯀꯣ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯕ ꯑꯣꯏꯁꯅꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯉꯥꯡꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯉꯥꯡꯒꯤ ꯂꯨꯍꯣꯡꯕꯗꯣ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯃꯈꯣꯏꯁꯨ ꯍꯣꯏ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯅꯦꯅ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯃꯔꯛ ꯑꯁꯤꯗ ꯀꯔꯝꯅ ꯅꯆꯥꯅꯨꯄꯤꯕꯨ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯂꯩꯀꯥꯏ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯑꯩꯅꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤꯅꯦ ꯃꯣꯏ ꯇꯥꯃꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯁꯤꯅ ꯀꯔꯤꯅꯣ ꯗꯥꯏꯔꯤꯒꯨꯝꯕꯔ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯇꯥꯃꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯑꯩꯈꯣꯏꯅ ꯁꯤꯕꯨ ꯊꯝꯂꯨꯗꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯒ ꯃꯩꯆꯥꯛ ꯀꯣꯏꯅꯅꯕꯅꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤꯅꯤ ꯈꯜꯂꯨꯕꯗ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯎꯔꯦ ꯍꯥꯏꯔꯦꯔꯒ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯃꯣꯏ ꯇꯥꯃꯣ ꯃꯐꯝ ꯑꯗꯨꯗ ꯑꯇꯩ ꯁꯅꯥ ꯂꯨꯄꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁꯦꯜ ꯊꯨꯝ ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯂꯨꯄꯥꯅꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯊꯨꯝꯅꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤꯕꯨ ꯇꯝꯕ ꯉꯝꯈꯤꯕꯒꯦ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒꯨꯝꯕ ꯀꯔꯤꯃꯠꯇ ꯂꯩꯔꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯔ ꯂꯥꯛꯈ꯭ꯔꯦ ꯁꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯃꯥꯏ ꯁꯔ ꯃꯌꯥꯝ ꯃꯅꯨꯡꯗ ꯀꯔꯤꯅꯣ CCTV ꯀꯦꯃꯦꯔꯥꯒꯤ ꯁꯔ ꯉꯔꯥꯡ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯗ꯭ꯔꯦꯗ ꯁꯔ ꯐꯤꯂꯝꯗꯤ ꯅꯠꯇꯕꯅꯤꯅ ꯁꯔ ꯌꯦꯡꯕꯁꯤ ꯀꯔꯤꯅꯣ ꯃꯣꯏ ꯑꯗꯥꯏꯗ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯍꯨꯏ ꯑꯃꯨꯛ ꯆꯠꯈꯤ ꯑꯗꯒꯤꯗꯤ ꯃꯤ ꯑꯃꯨꯛ ꯂꯥꯛꯈꯤ ꯁꯟ ꯅꯥꯟꯊꯣꯛꯄ ꯑꯃꯅꯤꯁꯨ ꯑꯗꯨꯝ ꯂꯩꯌꯦ ꯁꯔ ꯍꯧꯖꯤꯛꯀꯤ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯗꯤꯕ꯭ꯌꯥꯒꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯄꯥꯗꯨ ꯁꯟ ꯑꯉꯧꯕ ꯑꯃꯅꯦ ꯑꯃꯨꯕ ꯑꯃꯅꯤꯅꯦ ꯑꯗꯨꯝ ꯈꯟꯖꯟ ꯂꯩꯗꯅ ꯁꯔ ꯁꯟꯁꯤꯡꯗꯨꯅ ꯐꯅꯌꯥꯝ ꯈꯟꯖꯟꯕꯗꯒꯤ ꯃꯤ ꯀꯅꯥ ꯆꯪꯈꯤꯕꯅꯣ ꯈꯣꯠꯈꯤꯕꯅꯣ ꯀꯔꯤꯃ ꯈꯪꯗꯗꯅ ꯁꯔ ꯃꯗꯨꯗꯒꯤ ꯌꯦꯡꯕꯁꯤ ꯁꯔ ꯌꯦꯡꯕ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯟꯁꯤꯡꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯔꯤꯅೋ ꯄꯨꯡ 5-6 ꯑꯗꯥꯏꯗꯨꯗꯒꯤ ꯑꯗꯨꯝ ꯈꯟꯖꯟꯕꯗꯨꯅ ꯀꯔꯤꯅꯣ ꯃꯃꯩ ꯊꯪꯗꯗꯤ ꯑꯃꯨꯛ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯗꯤ ꯁꯟꯁꯤꯡꯗꯣ ꯑꯃꯨꯛ ꯂꯣꯏꯅ ꯃꯅꯤꯡ ꯍꯟꯗꯣꯛꯈ꯭ꯔꯦ ꯁꯔ ꯑꯗꯨꯒ ꯑꯃꯨꯛ ꯁꯔ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯑꯗꯥꯏꯗꯒꯤꯗꯤ ꯁꯟ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯑꯗꯥꯏꯗ ꯄꯨꯂꯞ ꯂꯩꯕꯅꯤꯅꯦꯀꯔꯤꯅꯣ ꯁꯟꯁꯤꯡꯁꯤꯁꯨ ꯀꯔꯤꯅꯣ ꯃꯀꯣꯟꯗ ꯂꯣꯏꯗꯕ ꯀꯩꯊꯦꯜꯗ ꯂꯣꯏꯕ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯎꯕ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯑꯃꯨꯕ ꯁꯟꯁꯤꯅ ꯀꯔꯤꯅꯣ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯂꯩꯕꯗꯒꯤ ꯁꯟ ꯑꯃꯨꯕꯗꯨꯗ ꯒꯥꯔꯤ ꯑꯃ ꯊꯦꯡꯖꯟꯗꯅꯁꯨ ꯀꯩꯅꯣ ꯅꯨꯄꯥ ꯑꯃ ꯁꯦꯀꯧ ꯇꯧꯔꯒ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯏꯜꯂ ꯆꯠꯈꯤꯕꯁꯨ ꯌꯥꯎꯋꯤ ꯁꯔ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯀꯔꯤꯅꯣ ꯁꯟ ꯑꯃꯨꯕꯅ ꯀꯨꯟꯕꯁꯤꯗꯤ ꯁꯔ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯌꯥꯝꯅ ꯇꯧꯕꯖꯥꯠꯅꯤꯀꯣ ꯁꯔ ꯑꯆꯨꯝꯕꯅꯤ ꯀꯃꯥꯏ ꯁꯟꯁꯤꯡ ꯁꯣꯔꯣꯛꯇ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯁꯒꯣꯜ ꯁꯣꯔꯣꯛꯇ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯑꯗꯨꯒ ꯁꯒꯣꯜꯅ ꯀꯥꯎꯕꯗꯒꯤ ꯁꯤꯡꯂꯤ ꯇꯠꯄ ꯑꯗꯨꯒ ꯁꯟꯗ ꯊꯦꯡꯖꯜꯂꯨꯕꯗꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯕ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯔ ꯀꯔꯤꯅꯣ ꯁꯟꯇꯣꯁ ꯈꯣꯏ ꯀꯔꯤꯅꯣ ꯁꯤꯗ ꯃꯌꯥꯝ ꯁꯔ ꯔꯥꯖꯦꯟ ꯈꯣꯏ ꯀꯥꯞꯇꯨꯅ ꯌꯦꯡꯉ ꯂꯩ ꯁꯔ ꯑꯩꯗꯤ ꯃꯤꯠꯂꯤ ꯅꯥꯕꯗꯒꯤ ꯊꯣꯛꯂꯛꯑꯕꯅꯤ ꯁꯔ ꯁꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯟꯇꯣꯁ ꯑꯗꯨꯝ ꯆꯠꯊꯣꯛ ꯔꯥꯖꯦꯟ ꯁꯔ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯔꯤ ꯁꯔ ꯌꯥꯝ ꯀꯟꯅ ꯌꯦꯡꯉꯤ ꯁꯔ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯌꯦꯡꯒꯗꯕ ꯄꯨꯡ ꯐꯥꯗ꯭ꯔꯦ ꯁꯔ
खरा लेरी सर एनीवे यिंग चलो मफम अदु कना करी लाखिगे हबदु मुनियो सर सनसिंगसिना लुमजनबदगी सर मफम असिददि मी चंगबदि करिमतु उदे सर अदु सर पुंग खरा दंगारे ओके मुना मुति यंको फनी सर सर वफम अमता सर कदोरे गमै सर बोट चिबु करिनो अस खरा चाक्सलगा खरा यांगना लुसिंगरदि फरनी दे सर अस पाउ तारिबा मयामसिगा तानिंगदबनबु सिरेदा सर करी हाइगदबनो खांगद्रे हौजिक लान थोइबसे लानसे लोइना काउथोकनखरगा करिनो अस मखन मखन गी मोंग सर ताबदा नुंगाइतबा अदुगा अस येंगबदा नुंगाइतबा मोंग मतौना तै जादबा यामना थोखरे द सर गामै इलेक्शन सोइदना लोइखिगन अदुबु इलेक्शन सि लोइखर मतुंगदा करी तौरकदगी हाइबो वफमसे मसिनी ख्वाइदगी अमुक लोरिबो वफमसे मणिपुर की साथीरबा लंजाव अमदि मायोकनारी स्टेट असिना मैतै नत्रगा कुकी तोंगान तोंगान ममी हाथीना थीना अमना अमबु हातनबा अदुगा तमथीबा मोंग ओटनैरगा हातपगी थौदोकसिंग चथरी अमरोमदा मखोई असोमगी माइकैदगिना खरा हेना तमथीना ओटनैरगा हातपगी मोंगसिंग असि थोरक मसे करमना थोरकपा अमदि करमना लोइसिनबा हाइबसे इरांग थोखरबा था 13 सुरबा फावदा कनामतन ngasi फावबा हौदोकना देना इंडियाना सो हौदोकते मणिपुरगी माइकैदगिसु होनरी दि हाय अदुबु मियामना थोइना खंगबा लैति ममिंग खक्तगी ओइना ngak सेली हेक फंगबगा अदुम हातनबदि लेप्ति चावरांगना हौजु फावदा मियोय 4 लोम सिखरे युम लिसिंग 10 रोम मई थाखरे मियोय लिसिंग 4 रोमना मसागी पोनफम लमदमदा रिफ्यूजी मसागी मफम मसिदा चाकनी बगम लाइरि तसेंगना हारबदा जुदा लेबा सा अमगुम लेबगी मोंग अमदा लेरे हायदना मफम मदुदा लेबा मियोय क्याना ममितगी मपि सिनथबा मखै हायरि अचुमने मणिपुर हाबसे मैतै खक्तगी लमदि नथि कुकी खक्तगी लमसु नथि नागा की सुयावरी अतई फुरुप सिंगी सुयावरी तौबददी अखोई पिखरब स्टेट असिदा अतोपगी इथिल चंगदुना फुरुप अमना फुरुप अमबु नमथनबा अमदि मफम अमनबा अतोप फुरुप अमबु मखोई खक्की ओइगनी हाइरकप तारगदी लेबाक असिगी लोगी वांगमदनी हाइबसे खक काउरिदबनी मखोई गुमसिंग अदुगी इथिल मियामदि योहुंदननबा मतम चाना लेंगाकना मखुराई थुदे खौबसे तंगाई फदबनी मधु तहौदबन ngasidi मणिपुर हाइबा मफम असिदा कुकी सिंगना सेपरेट एडमिनिस्ट्रेशन नागा सिंगना ग्रेटर नागालिम अमसुंग मैतै सिंगना मखोई लमनि हाइना क्लेम असुमना मथंग मथंग तोरकपनि हाइना लोबि याय कुकी फुरुप सिंगना नत्रगा नागा फुरुप सिंगना नत्रगा म्यांमार लेबाकता लेरिबा कुकी नत्रगा नागा सिंगबु कोनसिलगा मखोई मनिंग तम लेबाक अमा सेमबगी वाखल दुदी कैदोंग नुंगदसु तोफम थोक्ति मदो ईश्वरनसु खक यारो साउदर्न नागादा लेरिबा मचिन मनाव ओइजरगसु मणिपुर की नागा सिंगदी इंडिया ने अदुगा मखोइना म्यांमार मसा सिंग मसिगे चप मानबा मोंग अमदा कुकी सिंगसु म्यांमार के कुकी बांग्लादेश की कुकी अदुगा इंडिया की कुकी हाइबा से लेफम अदुमक थोकपा गाक्तनी मतांग असिदा खोइना पनबि याय मैतै सिंगी मरक्तसु कनागुमन मरैबाक नुंगसिबगी मिंगदा मैतै कन्ननबा वांगा अदुगुम लुचिंगबा अदुना अतै फुरुकी लुचिंगबु ओइबा ngamde फुरुप कनबगा लेबाक कनबगा अनी की मरक्ता लेरिबा खेनबदु मखोइना उदे कुकी सिंगसु नागा सिंगसु अदुमगाय लुचिंगबा हाइबसे पुन्ना खुंदामिनरिबा मफम अदुदा अमदि मखोइ खक्तगी ओइबा यादि मरम अदुना मणिपुरदा थोलिबा तंगदु लेतादबा हाना सुनबा अमदि खाइबुंग तानरिबा सिंगसे कोहनगे हाइबा तारगदि कुकी मैतै नागा फुरुप सिंगना यानबा लुचिंगबा अमगे मथौ ताय अदुगुमा लुचिंगबदो अखोइना थीबगी तंगाय फदबा लೈ सर अदोदि यामना लोबदि ओइगदरि सर गामै मदुनी मसी लुरिबा मखैदि थौदो वाथोकसिंग असे लोइसिनबो होनबदसु अवाब ओइगदर अदुबो मसी पुनमक्सिंग लोइसिनगे हाइबा तारबदि अखोइगी लमदा मसिना नाथि मदु पुनमक्तो मकोक ओरिबा सेंटरना मसीदि लोइसिनगे हाइना लोइसिनबा तारबदि मिकुप्ति फार अदुबो इलेक्शन लोरेगा करिगुम्बा खरदि सोइदना खंगलक्कद्रा हाइबगी मियामगी मंगलान अमखक्ति लेरि मंगलान सिमम फाउनगदरा नत्रगा मंग फाउनरोइद्रा हानगुमना दुम लेगदोरिब्रा नत्रगा असिगुम्बा इरांग अमा कांगलुप अनिगी मरक्ता थोलक्पा मतमदा यामद्रबदा चही 3 नत्रगना चही 10 करिगुम्बा मतमदा चही 10-13 फाव संगबा यावरि लमदम असिदा थोलिबा इरांग असिसु अदुक यामा चही अमदा चंगलक्कद्रा हाइबगी मी पाइबदि लैतबा नते गांगै अस करि हाइगदबनो खांगदेदा नोंमगी सुरगा चाबा मीसु अदुम वागनी सर सिदैदो ख्वाइ नुंगाइगदोरि सर तोलोब चाबा मीसिंगदि खरा फगनिको सर खरा लेरगदि सरकारना तोलोब चाबा मीसिंगसु तोलोबसे हंदरगा करिनो अस तंखाइ खक पीरनी हायदि सर थबक तौबसि फनयाम तौनागिदौ मालिगो सर गांगै मदुदि ओइरदबो वानी अस सर करिनो खंगदे अइना सुम वाखनसे पखानदा खनबगी वानीदो सर अदु नत्रगा सर मीसिंगसे वानाबा करिनो तोलोब चादबा मीसिंगसु ला लोइद्रि फबा तोलोब लोइना पीबदि करि कै सर गांगै मदुसु ओइरदबो वानी अस सुम्मिने सर करि हाइगदबनो खांगद्रेदा वानाबा मयामसे ओबदा तौफाम खांगद्रेदा सर
ꯑꯗꯨꯕꯨ ꯁꯔ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯂꯦꯛꯁꯟꯁꯦ ꯃꯁꯩ ꯈꯛꯇꯪ ꯂꯣꯏꯈ꯭ꯔꯗꯤ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯅ ꯐꯒꯅꯤ ꯈꯜꯂꯤꯌꯦ ꯁꯔ ꯒꯥꯃꯩ ꯏꯂꯦꯛꯁꯟ ꯂꯣꯏꯕ ꯀꯨꯏꯔꯔꯣꯏ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯏꯂꯦꯛꯁꯟ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯈꯥꯝꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯊꯥꯗꯣꯛ ꯑꯁꯦꯡꯕꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀꯥꯈꯤꯕ ꯃꯤ ꯑꯗꯨꯅ ꯂꯥꯟ ꯈꯥꯝꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯂꯥꯟꯗꯤ ꯁꯦꯟꯇꯔꯅ ꯈꯥꯝꯃꯛꯀꯗꯕꯅꯤ ꯁꯔ ꯀꯩꯗꯧꯔꯦ ꯁꯟꯇꯣꯁ ꯁꯔ ꯁꯤꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯀꯗꯥꯏ ꯁꯔ ꯁꯤꯗꯩꯗ ꯅꯨꯄꯥ ꯑꯃ ꯁꯔ ꯄꯨꯡ 1:30 ꯇꯥꯕꯁꯤꯗ ꯁꯔ ꯗꯤꯚꯥꯏꯒꯤ ꯀꯥꯁꯤꯗꯤ ꯊꯣꯛꯂꯛꯑꯦ ꯁꯔ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯃꯁꯛ ꯈꯪꯉꯕ꯭ꯔꯥ ꯁꯔ ꯁꯤꯗꯤ ꯃꯁꯛ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯑꯗꯨꯗꯤ ꯃꯥꯅ ꯆꯪꯈꯤꯕ ꯃꯇꯝ ꯁꯔ ꯆꯪꯈꯤꯕ ꯃꯇꯝꯗꯤ ꯎꯗ꯭ꯔꯦ ꯀꯔꯤꯒꯤ ꯁꯔ ꯁꯤꯒꯤ ꯃꯄꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯣ ꯁꯤꯗ ꯁꯟ ꯃꯌꯥꯝ ꯂꯦꯞꯁꯜꯂꯒ ꯂꯩꯕꯁꯤ ꯁꯤꯁꯤꯅ ꯁꯤꯗꯒꯤ ꯎꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯒ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯇꯥ ꯑꯃꯁꯤꯗ ꯈꯥꯝꯖꯜ ꯂꯩꯔꯦ ꯑꯗꯨꯒ ꯇꯥꯇꯥꯁꯤꯅ ꯄꯣꯠꯆꯩ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤ ꯊꯥꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯁꯔ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯇꯥꯇꯥꯁꯤ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛꯄꯨ ꯎꯈꯤꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯈꯪꯕ ꯉꯝꯅꯅꯕ ꯐꯣꯇꯣꯁꯤꯡꯗꯣ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯔꯁꯤꯡꯗ ꯊꯥꯗꯣꯛꯁꯤ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯈꯪꯕ ꯉꯝꯅꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯥꯟꯅꯔꯒ ꯅꯨꯄꯥꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯍꯥꯏꯕꯗꯤ ꯈꯨꯆꯠ ꯂꯥꯛꯆꯠ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯐꯅꯤ ꯁꯔ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ Lakle lakle Inspector Tayay 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 Lakle 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 Inspector Tayay 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 Uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayay, tayay, tayay. Lakle, lakle. Inspector. Tayay, tayay, tayay. Hanana thakachari ngasigi inspector tayai lising amaga marfu tara suba tangkak marfu tara hai maudra ga hai ma'am marfu tara suba tangkak thakachari hanana ngasigi thoromasida yawbiri baseng miyo chatru khare hana ngasigi tangkak naitom tarabi ani suba kanana karigidam halibano ngasi su khangong ngamde rubu thikalakodagi CCTV gi footage ta miyo amadi ukhre kana oiromgodori no haiba orisa khaminase Thagachari hanana mayamna pibirokpa tentangna comment pajage adu ngasigi tabiriba 90.0 wahong radio amadi Diamond TV ISCOM da yauriba aduga SK TV da yaubiriba yaujariba Diamond TV adu ngasigi birthday tariba nungsirabi chamagi aifa mangol peminasi Happy birthday Naurem Yaikomba son of Naurem Devajit and Naurem Pushpa Tawal Kiam Sifai Haibong Leira Many happy returns of the day nungairaba mapong numida sigidamak faba yai faba oirasunu nada yektaba punsi nungsangba faba punsi da mai pakpa oirasunu palem patawgi siba matom lom na tawduna sagai na tay imong manung lamda masigi afaba oirasunu haiduna taibong sembiriba mapugi mafam da nijari hanana thagachari afaba yai faba oirasunu haiduna efa mangol pijari siguma mapong numida si imong manung punna pangthok minaba ngamba oirasunu thagachari hanana Radha Uripok Thagachari, Nasi Wari Nungaina Tapirakpa. Mataleka Thagachari, Wari Faze Tapire, thank you so much. Wankerakpa Meme Imame Mathagachari, Satyajit Thagachari, Loiri, Yam Tele and Tapire. Minute Nipoga, Umdo Marini, I am Kanatian Madinate, the Thagachari. Motum Promila Thagachari, Naitom Tarabi, Yam Fazena Tapire, Hoi, Naitom Tarakpagi Magi, Punsiwari Mukai, Tarenupi Makoki Punsiwari, Duga. Bimola konsam thagachari loire sarte agi wari amna fazai nungai jain taseng madi adum wari si tangkak sai yam kana sangba tangkak na te daga khangmina se me sengba part 1 2 3 da dum loibe haba hai batare adum hayeng soi loi gane na khale tomo wangjam thagachari
Patalika Tagachari. Lalita Namirapam Tagachari Sigi episode Yam Fazina Tapirapa. Tagachari Sandaram Tomishana. Tagachari. Waris, thank you so much. Bimola Konsam Dananjoy. Kangabam, Wari Ngai Tapire Tagachari Lois and Kakre. Rameswari Himam Tagachari, what is Senuxi, a sing but Madi, Sweden a Kanglakini Maka, Koranangazari Tapire, thank you. I am Sweden and Aminasi. Robita Tagachari, Yunkaibam Helen, Sarangasi, Daya episode 1090, Subanaitum, Tarabitanga Siwari and Fazi, Gangwagi Boat say. Too many boats is suction by Yara the funny habit. Tagachari Sabir Maibam Tagachari Mahagino Panu Uram Domale Yaminase Kari Uram Deno Kana Uram Deno Lulu Maring my Tagachari Mihat Pasikana Uram Gadapa Maka Chopa Amati next episode Ngai Wakadori Tagachari Ngai Bagino I was Sule Haitari Yunkaibam Helen once again happy birthday Tapire Tagachari Dorendro Yumnam my draw the Tagachari can wake you up from a chumane. Tagachari Binodini Komram Sagat Jerry, Sir Nupi, Wibigipun, see the totally Bakayabu, Utpiriba, Yamakana from Nena, Chumane. Tagachari Lucia Som, Yamungai, what is saying? Thank you so much. Noning ba, do a romance, action, do that the kind of the Yaude, what is investigation git, Matang Tankak, a mo even I better. I am the Warigi, Paring to Machum, the Chana Bahona Tankak, a moiki. Tagachari. Ponumak to the Sorok Habam Sumilalima, Tagachari, Mariamna, Raina Tapirakwa, Shakiyum Nam, Tagachari, Imasakiyum Nam. Thank you so much. Lulu Maring, my happy birthday, Tapiri Lucia Chom Tagachari. Papa Pibi birthday is Somola Samurai Lapam Tagachari, Sir Gangway Wakalon Yam the Fazi, Manung the Tabak Ama, Kareni, Lan Manung the Tabak Amato the missing Tolop Tankai period. Tagachari Bimola Consum Sanatom B Tagachari Wangulon Malay Natapira Tagachari Hanana Marakne Karilam Gilono Kangdaba in a long Koibagi Mayawado Lamagisuman Lama Misuman by Tare Marakne Haitara say loan is have am Luyem Karilam Gilono Kangwe Mayam Sinner Tagachari Anana Thank you, ma'am. Yafava, Yampibi birthday, Yafava, Pire, Tensin Zerekra, and Tagachari, Panama. Thank you. Masagi Sandoksari Batorum 90.0 Wahong Radio, the Sandoksa Batorum Matang Solution Zere, Adabo, Icecom the Sandoksari Bama, the SK, the Sandoksa Batorum, the Makatana, the Max Sandoksa Kigani, some lucky minute, Ahungi Manunda. Amukana SKTV the English movie, the Sandoksa give a pony you are all Torom, Aduga Atayate, when Sandoksa give a face to face Torom the Chingba Matang, no one forward of continues at Tazagani. Punkun Mari Sandoksaba, Dumatorom, Tagachari Hanana, Wahong Radio Tabi Rivasing, Aduga Wahong Radio Tabi Rivasing, my Amponomakta, Equigi, Janel Signan, Semba Loizadri, Semba Nahan Anisho Batankok, Sem Cre. May exchange the power, so then as Samza Kigani, Tabi Rivasing, na Saurasu Songna, Rapama from the Tabi Rivasing, Hanana Tagachari, Radio the Maibel sing Numidang, then a Sovanung Tendana Kara, Dum sing Agaso Habatare Dogo. Tabi Bagida Makanana Tagachari Ponomagai Faba Fabo Minerasi, Mayam Ponomak Repakiram Dam Gidamak, Ekoi Honaminasi, Chapmana Leminasi, Puno Waminari, Puno. Ile paki da mahona minasi sanale paki ram dam kangai pangna yai fare punama yai fare kurum jari